ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯏꯕꯤ ꯑꯣꯏꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯁꯨ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯤ ꯄꯥꯊꯣꯛꯍꯟꯅꯤꯡꯕ, ꯃꯤꯝꯁ ꯄꯥꯊꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯈꯥꯗ ꯍꯥꯞꯆꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩ ꯅꯤꯡꯕ ꯀꯥꯏꯕ ꯌꯥꯎꯔꯔꯣꯏꯒꯦ, ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯅꯤꯡꯕ ꯀꯥꯏꯕꯗꯩꯗꯤ ꯆꯥꯛ ꯆꯥꯅꯕꯅ ꯃꯔꯨꯅꯤ, ꯆꯥꯛ ꯆꯥꯕꯅ ꯃꯔꯨꯅꯤꯀꯣ꯫ ꯅꯤꯡꯕ ꯀꯥꯏꯕ ꯀꯥꯏꯌꯦ, ꯑꯩꯈꯣꯏꯗꯤ ꯁꯨꯛꯀꯥꯏ ꯍꯦꯛ ꯀꯥꯏꯕꯤꯔꯣꯏ꯫ ꯅꯤꯡꯕ ꯀꯥꯏꯗꯣꯏ ꯁꯔꯨꯛꯅꯦ, ꯏꯟꯁꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯉꯒ ꯆꯥꯊꯣꯛꯀꯦ꯫ ꯃꯌꯥꯝ, ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯑꯩꯗꯤ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦꯍꯦ ꯉꯁꯤꯗꯤ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯦ? ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒꯅ ꯑꯍꯤꯡꯗ ꯆꯥꯛ ꯂꯥꯝꯃꯛꯄꯩ ꯇꯨꯝ ꯌꯥꯗ꯭ꯔꯤꯖꯥꯠꯂꯣ? ꯀꯩꯒꯤꯅꯣ? ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯀꯣ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪꯕꯨ ꯑꯩꯅ꯫ ꯄꯨꯟꯁꯤꯅꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ꯫ ꯐꯅ ꯅꯨꯡꯁꯤꯅꯔꯝꯃꯒꯁꯨ ꯌꯥꯅꯔꯛꯇ꯭ꯔꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯒꯦꯔꯥ, ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯑꯝꯒꯦꯔꯥ, ꯑꯗꯨꯝ ꯂꯥꯞꯅꯈꯤꯅꯤ꯫ ꯈꯪꯍꯧꯗꯦ, ꯐꯅ ꯅꯨꯡꯁꯤꯅꯔꯁꯨ ꯑꯗꯨꯝ ꯂꯥꯞꯅꯕ ꯌꯥꯎꯔꯤꯁꯤꯅꯤꯀꯣ꯫ ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯅꯨꯡꯁꯤꯕ, ꯂꯥꯛꯍꯟꯅꯤꯡꯕ ꯅꯍꯥꯛꯁꯦ, ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯂꯥꯛꯄꯤꯔꯅꯨ꯫ ꯅꯪꯕꯨ ꯀꯥꯎꯅꯕ ꯍꯣꯠꯅꯕꯅ ꯄꯨꯟꯁꯤ ꯑꯣꯏꯖꯔꯒꯦ ꯑꯩꯒꯤ꯫ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯖꯕ, ꯌꯥꯝ ꯈꯟꯖꯕ, ꯑꯗꯨꯕꯨ ꯈꯪꯕꯤꯒꯗꯕ ꯃꯥꯅꯗꯤ ꯈꯪꯕꯤꯗ꯭ꯔꯕꯅꯤꯅ ꯑꯁꯨꯝ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦꯅ ꯉꯥꯏꯔꯒ ꯃꯥꯅ ꯈꯪꯕꯤꯔꯛꯈꯤꯅꯤꯅ ꯉꯥꯏꯔꯒ ꯁꯨꯝ ꯂꯩꯕꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯐꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯣ ꯃꯪꯂꯥꯟꯗ ꯐꯥꯎ ꯃꯪꯕꯤꯔꯛꯑꯅꯨ ꯀꯣ꯫ ꯀꯥꯎꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯔꯣꯏꯗꯕꯗ ꯑꯗꯨꯝ ꯋꯥꯈꯜ ꯊꯥꯗꯗꯅ ꯂꯩꯕꯗꯣ ꯐꯠꯇꯦ꯫ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯤꯡꯖꯔꯒꯦ, ꯊꯃꯣꯏꯒ ꯀꯥꯏꯖꯅꯤꯡꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯒꯦꯅ ꯍꯤꯡꯉꯤ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯊꯃꯣꯏ ꯁꯨꯝ ꯀꯥꯏꯔ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ? ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯗꯅ ꯍꯔꯥꯎ ꯂꯩꯕꯅ ꯐꯩꯀꯣ, ꯊꯃꯣꯏ ꯀꯥꯏꯕ ꯀꯥꯏꯅ꯫ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ? ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯄꯟꯊꯨꯡ ꯅꯥꯏꯗꯕ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯁꯦ ꯄꯨꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯅꯍꯥꯛꯄꯨ꯫ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯃ ꯌꯣꯝꯃꯒ ꯄꯟꯊꯨꯡ ꯂꯩꯇ꯭ꯔꯕ ꯂꯝꯕꯤꯁꯦ ꯆꯠꯂꯤꯕꯅꯦꯕ꯫ ꯑꯗꯣ ꯄꯣꯠꯂꯨꯝ ꯃꯌꯥꯝꯗꯣ ꯊꯥꯡꯊꯔꯒ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ, ꯑꯗꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ, ꯑꯗꯒꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯇꯝꯁꯤꯀꯣ꯫ ꯀꯥꯏꯅꯕꯒꯤ ꯄꯣꯠꯂꯨꯝꯗꯣ ꯑꯗꯨꯝ ꯈꯜ ꯂꯩꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯉꯝꯃꯔꯣꯏ꯫ ꯅꯨꯡꯁꯤꯕ ꯅꯪꯅ ꯁꯣꯝꯗ ꯗꯤꯃꯥꯟ ꯁꯥꯔꯤꯉꯩ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯍꯅꯨꯕ ꯑꯃ ꯊꯤꯕ ꯆꯠꯂꯦꯀꯣ꯫ ꯕꯥꯏ ꯕꯥꯏ꯫ ꯅꯪꯅꯅꯦ, ꯑꯩꯅ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯗꯤꯃꯥꯟ ꯑꯗꯨꯛ ꯌꯥꯝ ꯁꯥꯔꯤꯗꯣ, ꯑꯗꯨꯝ ꯁꯥꯎꯔꯣ꯫ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅꯅꯦ, ꯑꯩꯈꯣꯏꯒ ꯂꯦꯡꯒꯥ ꯆꯥꯟꯅꯕ ꯄꯨꯄꯨ ꯑꯃ ꯊꯤꯖꯔꯨꯔꯒꯦ ꯀꯣ꯫ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯟꯅꯕ ꯑꯃ ꯊꯤꯖꯍꯧꯔꯣ꯫ ꯑꯩꯈꯣꯏ ꯄꯨꯄꯨ ꯊꯤꯕ ꯆꯠꯂꯦꯀꯣ꯫ ꯕꯥꯏ ꯕꯥꯏ꯫ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗꯕ ꯃꯥꯒꯤꯗꯃꯛ ꯇꯨꯡꯗ ꯊꯥꯗꯣꯛꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯒ ꯑꯩꯕꯨ ꯍꯤꯡꯈꯤꯁꯤꯔꯣ? ꯍꯟꯗꯣꯛꯄꯁꯨ ꯉꯝꯗ, ꯆꯪꯁꯤꯟꯕꯁꯨ ꯌꯥꯗ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯖꯔꯨꯕ ꯃꯍꯥꯛꯇꯨꯅ ꯃꯤꯔꯥꯏꯕꯤꯔꯝꯃꯦ ꯀꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯜꯂꯒ ꯂꯩꯕꯗꯣ ꯈꯜꯂꯨꯔꯅꯨ ꯀꯣ꯫ ꯇꯨꯡꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯇꯝꯂꯝꯕ ꯑꯃꯈꯛꯇꯅꯤ ꯂꯩꯔꯝꯗꯣꯏꯁꯤꯀꯣ꯫ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯥꯟꯅ ꯅꯪꯕꯨ ꯋꯥꯍꯜꯂꯝꯕ, ꯃꯤꯔꯥꯏꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫ ꯑꯋꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯈꯜꯂꯨꯔꯅꯨ꯫
ꯃꯇꯝ ꯈꯔꯗꯤ ꯆꯪꯕꯅꯤ ꯑꯗꯨꯕꯨ move on ꯇꯧꯕꯅꯗꯤ ꯐꯩꯀꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯄꯣꯁꯇ ꯂꯥꯏꯛ ꯀꯃꯦꯟꯠ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯕꯤ ꯇꯠꯂꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤꯗꯅ ꯅꯣꯏ ꯀꯅꯥꯝꯇ ꯄꯤꯔꯛꯇꯕꯅꯦꯕ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯇꯨꯝꯃꯅꯤ ꯃꯤꯒꯤꯗ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕꯗꯣ ꯃꯤꯒꯤ ꯄꯣꯁ ꯈꯨꯗꯤꯡꯗ ꯂꯥꯏꯛꯀ ꯇꯧꯗꯅ ꯀꯃꯦꯟꯠꯒ ꯄꯤꯗꯅ ꯌꯥꯝ ꯇꯧꯕꯗꯣ ꯃꯥꯒꯤꯗꯗꯤ ꯀꯅꯥꯝꯇ ꯄꯤꯕꯤꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯋꯥꯔꯧꯔꯤꯕ ꯇꯨꯝꯃꯣ ꯋꯥꯔꯧꯔꯨꯔꯅꯨ ꯉꯟꯇꯥꯅ ꯇꯨꯝꯃꯣꯅ Good morning my dear friends ꯐꯣꯇꯣ ꯀꯃꯦꯟꯠ ꯄꯤꯔꯛꯄꯗ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯤꯔꯛꯀꯅꯨ ꯐꯣꯟ ꯄꯥꯏ ꯍꯥꯏꯕꯁꯦ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯕꯅꯦ ꯐꯣꯇꯣꯗ ꯀꯩꯗ ꯀꯃꯦꯟꯠ ꯄꯤꯕ ꯀꯥꯟꯗ ꯃꯁꯥꯒꯤ ꯐꯣꯟ ꯅꯝꯕꯔꯒꯁꯨ ꯍꯥꯞꯆꯜꯂꯤ ꯃꯥꯜꯂꯦ ꯌꯥꯝ ꯁꯤꯡꯒꯜ ꯂꯥꯕ ꯌꯥꯝ ꯀꯨꯏꯅ ꯁꯤꯡꯒꯜ ꯑꯣꯏꯔꯛꯄꯒꯤ ꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯤꯔꯕ ꯐꯣꯟ ꯄꯥꯏꯔꯗꯤ ꯂꯣꯏ ꯈꯪꯅꯩꯀꯣ ꯃꯤ ꯀꯃꯦꯟꯠꯇ ꯀꯥꯇꯤ ꯇꯧꯔꯨꯅꯨꯍꯦ ꯏꯟꯕꯣꯛꯁꯇ ꯀꯩꯗ ꯊꯥꯕꯅꯤ ꯅꯪꯗꯣ ꯍꯦꯟꯃꯟꯗ꯭ꯔꯣꯕ ꯄꯨꯟꯁꯤꯁꯦ ꯃꯌꯥꯏ ꯆꯟꯕ ꯐꯥꯎꯕꯗꯤ ꯍꯤꯡꯂꯦꯀꯣ ꯑꯗꯨꯕꯨ ꯃꯇꯨꯡꯗꯤ ꯇꯝꯕ ꯉꯝꯗꯦ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄꯒꯤ ꯋꯥꯔꯤꯅꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏꯐꯥꯎꯗꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯃꯌꯥꯝ ꯂꯣꯏꯅꯔꯒ ꯇꯪꯈꯥꯏꯐꯥꯎꯗꯤ ꯆꯜꯂꯦ ꯑꯗꯨꯕꯨ ꯇꯨꯡꯗ ꯃꯇꯨꯡ ꯇꯥꯔꯛꯄ ꯂꯥꯛꯀꯗꯕꯁꯤꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯉꯁꯤꯗꯤ ꯉꯟꯅ ꯊꯃꯣꯏ ꯀꯥꯏꯔꯦ ꯅꯨꯡꯁꯤꯖꯕ ꯃꯤꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯖꯔꯦ ꯎꯖꯕ ꯐꯪꯂꯦ ꯈꯜꯂꯒ ꯃꯤꯀꯞ ꯊꯣꯔꯛꯄꯒꯤ ꯋꯥꯅꯤꯗ ꯌꯥꯝ ꯆꯥꯛꯏꯗ ꯌꯥꯝ ꯉꯟꯅ ꯊꯃꯣꯏ ꯀꯥꯏꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯨꯡꯁꯤꯖꯕ ꯃꯤꯗꯣ ꯂꯝꯕꯤꯗꯒ ꯊꯦꯡꯅꯗꯅ ꯀꯧꯅꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯩꯌꯦꯅ ꯈꯟꯖꯔꯨꯕꯅꯦꯕ ꯑꯗꯨꯒꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯩ ꯋꯥꯅꯤꯗ ꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗꯣꯏ ꯁꯔꯨꯛ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯥꯏ ꯅꯤꯡꯖꯔꯨꯔꯒꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯨ ꯂꯩꯕꯖꯥꯠꯅꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯀꯥꯏꯗꯣ ꯃꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯉꯥꯏꯗꯣꯏ ꯁꯔꯨꯛ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗꯣꯏ ꯁꯔꯨꯛ ꯕ꯭ꯔꯤꯟꯗꯥꯕꯟꯗꯅꯦ ꯂꯥꯏ ꯅꯤꯡꯕ ꯑꯣꯏꯅ ꯆꯠꯆꯔꯒꯦ ꯂꯥꯏ ꯅꯤꯡꯉ ꯂꯩꯖꯔꯨꯔꯒꯦ ꯌꯥꯔꯦ ꯅꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯗꯣ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯄꯥꯎꯈꯨꯝꯒ ꯑꯝꯇ ꯄꯤꯕꯤꯔꯛꯑꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯨꯡꯁꯤꯔꯨꯕꯒꯤ ꯈꯟꯖꯕꯅꯦ ꯑꯣꯏꯅꯤꯡꯂꯨꯕꯒꯤ ꯄꯥꯝꯖꯕ ꯊꯥꯖꯔꯨꯕꯒꯤ ꯉꯥꯏꯖꯕꯅꯦ ꯎꯖꯅꯤꯡꯕꯒꯤ ꯌꯦꯡꯖꯕꯅꯦ ꯅꯪꯒꯤ ꯃꯥꯏꯀꯩꯗꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯀꯣ ꯋꯥꯈꯜꯒ ꯃꯌꯥꯝ ꯈꯜꯂꯤꯁꯦ ꯑꯣꯏꯖꯅꯤꯡꯕꯒꯤꯅꯤ ꯄꯥꯝꯖꯔꯤꯁꯤꯁꯨ ꯊꯥꯖꯕꯒꯤꯅꯤ ꯂꯥꯛꯈꯤꯅꯤ ꯀꯥꯏꯅ ꯈꯟꯗꯅ ꯉꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯎꯅꯤꯡꯕꯩꯅꯤꯀꯣ ꯌꯦꯡꯖꯔꯤꯁꯤꯁꯨ ꯎꯅꯤꯡꯗ꯭ꯔꯗꯤ ꯀꯥꯏꯗ ꯌꯦꯡꯕꯌꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯋꯥꯔꯤ ꯁꯥꯁꯤꯁꯨ ꯌꯥꯗꯦ ꯏꯁꯧ ꯂꯥꯡꯁꯟꯅꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯩꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯖꯦ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗ꯭ꯔꯕꯅꯦꯕ ꯐꯩ ꯈꯪꯅꯦꯕ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯐꯣꯟꯒ ꯇꯧꯔꯛꯀꯅꯨ ꯆꯪꯁꯤꯜꯂꯤꯁꯦ ꯀꯗꯣꯝꯗꯅꯣ ꯍꯟꯗꯣꯛꯂꯁꯤ ꯀꯗꯥꯏꯗꯅꯣ ꯂꯥꯟꯅ ꯂꯧꯅꯔꯤꯕ ꯃꯤꯠꯌꯦꯡꯗꯣ ꯃꯇꯝꯗꯨꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯨꯅꯤ ꯌꯥꯏꯐꯅꯕꯇ ꯈꯟꯖꯈꯤꯕꯅꯦ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯍꯟꯗꯣꯛꯄꯁꯨ ꯌꯥꯗ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯝꯗꯨꯅꯗꯤ ꯅꯨꯡꯁꯤꯅꯔꯤꯅꯤ ꯀꯥꯏꯅ ꯐꯅꯕꯅꯤ ꯀꯥꯏꯅ ꯈꯟꯅꯗꯅ ꯑꯗꯣ ꯀꯥꯏꯅꯔ ꯃꯇꯨꯡꯗꯗꯤ ꯂꯥꯟꯅ ꯂꯣꯏ ꯂꯧꯅꯕ ꯉꯥꯛꯇꯅꯤꯀꯣ ꯑꯃꯅꯁꯨ ꯃꯥꯅ ꯆꯨꯝꯃꯤ ꯑꯃꯅꯁꯨ ꯃꯥꯅ ꯆꯨꯝꯃꯦꯅ ꯈꯟꯖꯔꯤ ꯉꯥꯛꯇꯅꯦ ꯑꯗꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯡ ꯑꯐꯕ ꯃꯌꯥꯝ ꯋꯥꯈꯟꯗꯣ ꯐꯅ ꯈꯟꯗꯣꯛꯑꯒ ꯂꯩꯕꯅ ꯐꯩ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨꯒꯨꯝ ꯀꯣꯔꯧꯒꯤ ꯃꯛꯄꯥꯜ ꯇꯥꯡꯗꯨꯅ ꯍꯤꯡꯖꯒꯦ ꯈꯟꯖꯔꯝꯕꯅꯦ
ꯑꯗꯨꯕꯨ ꯂꯩꯆꯤꯜꯒꯤ ꯃꯄꯩ ꯑꯣꯏꯔꯝꯂꯦ ꯅꯍꯥꯛꯇꯤ꯫ ꯆꯨꯝꯊꯥꯡꯗꯧꯅ ꯃꯆꯨ ꯃꯆꯨ ꯍꯤꯡꯒꯦ ꯈꯟꯖꯕꯖꯥꯠꯅꯤ, ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯤꯡꯒꯦ ꯈꯟꯖꯕ꯫ ꯑꯗꯣ ꯃꯥꯅ ꯀꯣꯔꯧꯅꯤꯅ ꯈꯟꯖꯔꯨꯕꯁꯦ ꯂꯩꯆꯤꯜ ꯑꯣꯏ ꯂꯩꯔꯝꯃꯤꯌꯦ, ꯑꯍꯥꯝꯕ ꯑꯣꯏ ꯂꯩꯔꯝꯃꯤꯌꯦ꯫ ꯑꯩꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯃꯥꯅ ꯃꯄꯨ ꯂꯩꯕꯤ ꯑꯃ ꯑꯣꯏꯅ ꯂꯨꯝꯃꯒ ꯂꯩꯈ꯭ꯔꯦꯃꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯗ꯫ ꯐꯤꯂꯝꯗꯣ ꯌꯦꯡꯉꯨꯈꯤꯒꯦ ꯐꯣꯟꯗ꯫ ꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯀꯣ, ꯑꯗꯨꯒ ꯑꯃꯁꯤꯅ ꯃꯤ ꯃꯄꯨ ꯂꯩꯕꯤ ꯑꯃ ꯂꯨꯝꯃꯒ ꯂꯩꯈ꯭ꯔꯕ꯫ ꯊꯃꯣꯏ ꯀꯥꯏꯕꯒ ꯆꯪꯗꯦꯗ ꯃꯥ ꯐꯣꯟꯗ ꯐꯤꯂꯝ ꯌꯦꯡꯒꯦ ꯍꯥꯏꯁꯤꯗꯤ꯫ ꯊꯃꯣꯏ ꯀꯥꯏꯕꯗꯩꯗꯤ ꯐꯤꯂꯝ ꯌꯦꯡꯕꯅ ꯃꯔꯨ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯍꯣꯏꯗ, ꯐꯤꯂꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉ ꯂꯩꯊꯣꯛ, ꯊꯃꯣꯏ ꯀꯥꯏꯗꯣꯏ ꯁꯔꯨꯛ ꯀꯩꯗꯧꯖꯔꯨꯅꯦꯒꯦ꯫ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤꯀꯣ, ꯅꯤꯡꯖꯔꯝꯕꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ, ꯑꯣꯏꯍꯟꯖꯅꯤꯡꯕꯅ ꯊꯨꯡꯍꯟꯕꯤꯗ꯭ꯔꯦ꯫ ꯀꯥꯏꯔꯕ ꯄꯨꯟꯁꯤꯒꯤ ꯆꯩꯅꯥꯁꯤꯅ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯗ꯭ꯔꯥ? ꯄꯨꯟꯁꯤꯁꯦ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯊꯦꯡꯅꯗꯣꯏꯁꯦ꯫ ꯑꯩꯈꯣꯏꯅ ꯈꯟꯖꯔꯨꯕ ꯋꯥꯈꯜ ꯇꯥꯏꯌꯣꯟꯅꯅ ꯊꯣꯛꯂꯛꯀꯅꯤ, ꯑꯗꯒꯤ ꯑꯣꯏꯖꯅꯤꯡꯕ ꯄꯣꯠꯁꯨ, ꯑꯩꯒꯤ ꯑꯣꯏꯖꯅꯤꯡꯕ ꯄꯣꯠꯁꯨ ꯀꯩꯁꯨ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯕ ꯌꯥꯏ, ꯇꯝꯂꯝꯗꯕ ꯌꯥꯏ꯫ ꯑꯗꯣ ꯆꯩꯅꯥꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡ ꯑꯣꯏꯍꯜꯂꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯣꯏꯍꯟꯒꯨꯝꯁꯤ꯫ ꯏꯁꯥ ꯏꯁꯥꯅ ꯍꯣꯠꯅꯕ ꯇꯥꯔꯦ, ꯏꯁꯥ ꯏꯁꯥꯅ ꯑꯩꯒꯤ ꯄꯟꯊꯨꯡ, ꯑꯩꯒꯤ ꯂꯝꯕꯤ ꯍꯥꯏꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯏꯁꯥꯅ ꯁꯦꯝꯖꯕ ꯇꯥꯔꯦ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ, ꯅꯨꯡꯉꯥꯏꯅ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤꯀꯣ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯏꯕꯤ ꯑꯣꯏꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯁꯨ ꯀꯥꯎꯕꯤꯔꯝꯒꯅꯨ꯫